nga sifongkiba tongan-tonganba Manipuri sifongsingdagi maruoibi ipausing miyamna thamjigi ahanbada pandam pauksidigi lokusaraga yengbada nungaitaba private video sing social media thadorakpa haibisi nupisingbu khongoinabani MMWO Women's Wing yengbada nungaitaba private video sing social media ra thadorakpa haibisi nupisingbu khongoinabani haina MMWO Women's Wing gi sirol aman haidi Siorlasin hai Hawkiba numit kranigi mamangda MD Ayub Apokpa MD Masjid Ali Sangayumpam Ward number 1 da leibana Lilong Turel Ahanbi Ubak Thong Mathakta leibi nupi amaga yengbada nungaitaba private video amadi photo kya social media da viral oirakliba si yamna leibang masa tadaba thawongi lamdam asida leiriba nupi khunaibu ikai phirup khumanba hogolakliba naharol singbu lana lamjingbu yaba siguma video sing social media ra thadokpa haibisi lamdam asida leiriba nupi oiribi singbu khongoinabani MD Ayub Khan gi thawong MMWO Women's Wing da numinini gi manungda sangjarakadabani loinana miyam khangna lale haina singdokadabani karigumba masida MD Ayub Khan na tawge haina tawruriba anti social oiba thawong sibu MD Ayub Khana taraina lauduna tumina leithokpa taragadi logoeba mateng lauduna sairak pangalagani social media nathai sadaba video kya thadorakpa sina hagolagliba nupa nupi kya bulana lamjingduna tunglam sata thuaningdaba thawdo kya tholaknabige aso marama moirakani ngasi nong makangdana nupi singa sathaba crime hengalakliba sisu hagolagliba mahanaha rol singna smartphone singlana sijinarakbigi marama mani Aikoina matam sana siguma thoningdaba thawdok sing thoktanaba seksina sena hawpa mathau tai haina sirolasina makhatarakli atopa pawmana January 3 Union Home Minister na sangagadoriba Chuchampur Medical College CM na yengsinkhre Medical College asi khwaidigi faba college ama ohengani biren Laiba sigi Union Home Minister Amit Shah na tha sigi saset tarukta Chuchampur Medical College sangagadoriba adugi mangoina na ngasi Chief Minister N Berena Medical College adugi sem sariba singi phibam yengsinkibaga loinana Toibongi Peace Ground miyam gidamang open gym amasu hangdokre ngasigi khongset aduga mari lainana Chief Minister na Medical Institute adugi mahiroi singa madi faculty singa interact tawraduna Medical College asina mapung fana semga sakat pehek loibaga Institute asida khwaidigi hena phaba facility amadi quality edu sungsoi soidana fangangani haibigi sabsaba thajaba piki tungda Chief Minister na mari lainabo officials singna Medical College asigi inauguration gi damak sariba sing matam sana mapung fana loisina na bapoktak piki Medical College adubu yengsilaba matungda Chief Minister na tuibongi Peace Ground open gym amasu hangdoki Haidiba open gym adu Chief Minister Indigenous Martial Arts Academy gi makhara Manipur lenga ki matenga loinana hangdokpani open gym hangdokpagi thoram aduga mari leinana miyam ge interact lauduna Chief Minister na haksang phaba haibisi lan oiba du khaktanati masida punamakni haiki Mana makha taraduna tuibong da leiriba Peace Ground asisu international gi standard yaunaba samgalagani ground asi samgatpagi thabak thoram sing yariba makhe athubu matamda paikhalaganaiki panba yabadi tha asigi sachatarukta Union Home Minister Amit Shah na Chuchampur Medical College asi sangagadoribani hauji ki oina college asida medical stamliba mahiroi maudraga mapalaidi ngasigi CM gi khongsat aduri Health Minister Dr. Sapam Ranjan RD and PR Minister Y Kemsan MLA Singh Bungjagin Balte Ngur Sanglur Sinlu Thang Lejamang Haukip Chief Secretary Dr. Rajesh Kumar DGP Edongel Chuchampur gi DC Sharat Chandra Aroju yaun ate atop lainga ki makok thongbo official kyasu saruk yakhena paushin makhatana phongdorakli atopa pawmadana Jaribam le Desham gi kunmathoi suba foundation de pangdokre Jaribam hospital da pukhalakhiba anaba sing ningba kaina hankhiba ngaktani hinglaga sakhiba kaya yaude el bilal Desham gi kunmathoi suba foundation de thoram Jaribam district ki council na sindran Desham gi office Jaribam Babopura da pangdokre thoram ga mari leina Desham district council Jaribam gi president el bilakna hakhibada Mahigilam the free education zone ohenabigi sangshilakliba sina jiribam dadi ozashna lairik ning thina sang naina takpi tambibigi mutta ozashna tawning tawduna lairik district asida award pangakta ngairinge si district hospital asiga thangnana lairiba Tamenglong Pairzol district singi anaba layengna balakpa emergency case kya lekanaba ngamdana
ꯐꯥꯔꯁ ꯑꯦꯗꯇꯤ ꯂꯥꯏꯔꯗꯅ ꯗꯣꯛꯇꯔ ꯐꯥꯎꯕ ꯂꯩꯔꯝꯗꯕ ꯀꯌꯥꯅꯤ ꯍꯟꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯄ ꯎꯗ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯅ ꯖꯤꯔꯤꯕꯝꯗ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯐꯪꯗꯦ ꯑꯌꯥꯝꯕꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯅ ꯍꯤꯡꯂꯒ ꯆꯠꯈꯤꯕ ꯀꯌꯥ ꯌꯥꯎꯗꯦ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁ ꯔꯤꯐꯔ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯅ ꯈꯪꯅꯔꯤ ꯖꯤꯔꯤꯕꯝꯗ ꯕ꯭ꯂꯗ ꯕꯦꯡꯛ ꯂꯩꯇꯅꯕ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯅꯤꯡꯂꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅꯒꯤ ꯊꯧꯄꯨꯕ ꯗꯦꯁꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯀꯌꯥꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯂꯝꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯅꯁꯨ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯁꯦꯠ ꯖꯤꯔꯤꯕꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦ ꯅꯤꯕꯥꯔꯥꯅꯤꯝ ꯋꯥꯁꯦꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯔꯒꯅꯤꯝ ꯗꯦꯁꯥꯝꯒꯤ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯔꯥꯃꯤꯌꯣ ꯗꯦꯁꯥꯝ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯀꯦ ꯕꯥꯕꯨꯂꯨꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯄꯟꯆꯥꯌꯇꯤ ꯔꯥꯖ ADC-ꯁꯤꯡꯒꯤ ꯑꯦꯂꯦꯛꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯤꯌꯨ ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯑꯣꯄꯔꯦꯁꯟ ꯄꯟꯆꯥꯌꯇꯤ ꯔꯥꯖꯁꯤꯡꯒꯤ ꯂꯝꯗꯅ ADC-ꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯑꯦꯂꯦꯛꯁꯟ ꯇꯧꯕꯤꯗꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯦꯂꯦꯛꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯈꯪꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣ ꯁꯨꯔꯖꯀꯨꯃꯥꯔꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ 23 ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯑꯣꯄꯔꯦꯁꯟ ꯂꯩꯔꯤꯕ ꯑꯁꯤ ꯆꯍꯤ ꯍꯦꯜꯂꯕ ꯐꯥꯎꯕ ꯑꯦꯂꯦꯛꯁꯟ ꯇꯧꯔꯛꯇꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇꯨꯅ ꯑꯦꯗꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯦꯄꯣꯏꯟꯠ ꯇꯧꯔꯒ ꯑꯦꯂꯦꯛꯁꯟ ꯑꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯨꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯝ ꯁꯥꯡꯅ ꯑꯦꯂꯦꯛꯁꯟ ꯇꯧꯔꯛꯇꯕꯅ ꯑꯔꯕꯥꯟ ꯂꯣꯀꯦൽ ꯕꯣꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯀꯧꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯁꯦꯝꯂꯒ ꯑꯦꯂꯦꯛꯁꯟ ꯊꯨꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯇꯧꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯦꯂꯦꯛꯁꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯤꯌꯨ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯇꯨꯅ ꯉꯥ ꯀꯦꯖꯤ 80,000 ꯔꯣꯝ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯏꯃꯣꯏꯅꯨ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯐꯤꯁꯔꯤ ꯃꯤꯅꯤꯁꯇꯔ ꯍꯥꯏꯈꯥꯝ ꯗꯤꯡꯒꯣ ꯐꯤꯁꯔꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯍꯩꯁ ꯕꯥꯂꯀ꯭ꯔꯤꯁꯅ ꯃꯅꯤꯗꯀꯣꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯧꯕꯝ ꯔꯣꯁꯤꯇꯥ ꯗꯦꯕꯤꯅꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯃꯣꯏꯅꯨ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯃꯤꯁꯤꯡꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄꯅꯤ ꯃꯇꯨꯡꯗꯁꯨ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯍꯣꯠꯅꯁꯤ ꯃꯇꯝ ꯑꯃꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯉꯁꯤꯒꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯦꯝꯃꯝꯃꯤ ꯑꯗꯨꯕꯨ ꯏꯪ 2017ꯗ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯦꯛ ꯁꯤಎಂ ꯑꯣꯏꯔꯛꯄꯒ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯏꯃꯣꯏꯅꯨ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯉꯥ 80,000 ꯔꯣꯝ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯇꯥꯔꯒꯦꯠ ꯇꯧꯔꯤ ꯑꯗꯨꯒ ꯑꯇꯩ ꯁꯔꯦꯡꯁꯨ ꯀꯦꯖꯤ 2,200 ꯔꯣꯝ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯉꯁꯤꯒꯤ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕ ꯉꯥꯃꯤ 60 ꯔꯣꯝꯒꯤ ꯁ꯭ꯇꯣꯜꯁꯤꯡ ꯍꯥꯡꯈꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯖꯦꯜ ꯄꯥꯎꯁꯤꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ CI ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯖꯣꯏꯟ ꯇꯧꯗ꯭ꯔꯕꯗꯤ ꯑꯦꯛꯖꯥꯝ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ CI ꯀꯣꯂꯦꯖꯇ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯖꯣꯏꯟ ꯇꯧꯗ꯭ꯔꯕꯗꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ CI ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯤꯡꯉꯥꯈꯝ ꯄ꯭ꯔꯗꯤꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 5ꯗ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ CI ꯀꯣꯂꯦꯖꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯣꯖꯥ ꯑꯅꯤꯈꯛ ꯂꯩꯕꯗ ꯑꯃꯗꯤ NG ꯀꯣꯂꯦꯖꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯑꯣꯔꯗꯔ ꯌꯥꯎꯐꯝꯊꯣꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯪꯍꯟꯗꯅ NG ꯀꯣꯂꯦꯖꯇ ꯑꯣꯖꯥꯗꯨ ꯖꯣꯏꯟ ꯇꯧꯈꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗꯨꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ A ꯕ꯭ꯂꯣꯛ ꯊꯤꯡꯖꯤꯟꯕ ꯌꯥꯎꯅ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯕꯅꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯅꯤꯜꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯆꯍꯤꯁꯤꯒꯤ ꯍꯧꯔꯛꯄꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ ꯑꯅꯧꯕ ꯆꯍꯤ ꯏꯪ 2019 ꯍꯦꯛ ꯍꯧꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:50 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯃꯨꯔꯧꯒꯤ ꯑꯣꯏꯜ ꯄꯝꯒꯤ ꯃꯥꯌꯣꯛꯅꯕ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯃꯔꯨꯇꯤ 800 ꯑꯃ ꯇꯥꯁꯤꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯔꯥꯛꯅꯕꯗꯒꯤ
ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤꯕ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯗꯨꯗꯤ ꯎꯁꯤꯋꯥꯗꯒꯤ ꯀꯣꯡꯈꯥꯝ ꯖꯌꯦꯟꯇ ꯑꯄꯣꯛꯄ ꯀꯣꯡꯈꯥꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯣꯡꯈꯥꯝ ꯑꯕꯦ ꯆꯍꯤ 9 ꯑꯃꯗꯤ ꯀꯣꯡꯈꯥꯝ ꯕꯤꯖꯨꯕꯂꯥ ꯆꯍꯤ 4 ꯀꯧꯏ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯡꯈꯥꯝ ꯖꯌꯦꯟꯇꯒꯤ ꯅꯨꯄꯤ ꯃꯄꯥꯝ ꯇꯧꯕꯨꯡꯈꯣꯛꯇꯒꯤ ꯎꯁꯤ ꯋꯥꯇꯝꯅ ꯂꯥꯛꯄꯗ ꯁꯃꯨꯔꯥ ꯑꯣꯏꯜ ꯄꯝ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯃꯛꯇꯗ ꯁꯣꯔ ꯐꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ ꯕꯁꯟꯇꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯄꯨꯂꯤꯁꯀꯤ ꯖꯤꯞꯁꯤꯗ ꯃꯈꯣꯏꯕꯨ ꯁꯃꯨꯔꯧ ꯄꯤ.ꯑꯩꯆ.ꯁꯤꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨ ꯂꯨꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤ꯫ ꯔꯤꯝꯁ ꯌꯧꯔꯛꯄꯗ ꯗꯣꯛꯇꯔꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯁꯣꯔ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯡꯈꯥꯝ ꯖꯌꯦꯟꯇꯗꯤ ꯁꯣꯔ ꯂꯩꯔꯤ, ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ICUꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯈꯠꯅꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯁꯨ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯥꯈꯤꯕ ꯕꯔꯗꯤꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕ ꯆꯨꯝꯒꯅꯤ꯫ CPI ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯥꯈꯤꯕ ꯕꯔꯗꯤꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯚꯥꯔꯠꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯆꯍꯤ 8 ꯄꯟꯊꯗꯨꯅ ꯂꯩꯔꯝꯂꯕ ꯋꯥꯀꯠ 59ꯒꯤ ꯄꯤꯇꯤꯁꯟ ꯈꯟꯅꯗꯨꯅ ꯃꯗꯨꯒꯤ ꯕꯔꯗꯤꯛ ꯍꯥꯏꯗꯣꯔꯛꯄꯗ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯅ ꯀꯨꯞꯅ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯈꯤꯕ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯊꯧꯁꯤꯜꯂꯗꯨꯅ ꯚꯥꯔꯠꯀꯤ ꯃꯤ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯈꯥꯡꯅꯈꯤ꯫ ꯁꯨꯖ ꯅꯣꯝꯖꯕ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯍꯤꯡꯅꯕꯒꯤ ꯍꯛ ꯃꯠꯄꯤꯈꯤ꯫ CPIꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯝꯔꯦꯗ ꯗꯤ ꯔꯥꯖꯥꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯐꯣꯡꯂꯗꯨꯅ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯅꯈꯤꯗꯦ ꯍꯥꯏꯕꯗꯨ ꯑꯔꯥꯟꯕ ꯅꯥꯏꯈꯤ꯫ ꯁꯤꯈꯤꯕ ꯅꯥꯈꯤꯕ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯕꯔꯗꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯕꯁꯨ ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯃꯗꯨꯗ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯁꯣꯏꯈꯤꯕ ꯄꯔꯥ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯂꯩꯉꯥꯛꯁꯤꯡꯅꯁꯨ ꯄꯔꯥ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤ ꯃꯔꯥ ꯁꯦꯠꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯗꯨꯗ ꯖꯁꯇꯤꯁ S.A. ꯅꯖꯤꯔ, B.R. ꯒꯕꯥꯏ, B.V. ꯅꯒꯔ ꯊꯥꯅꯥ, A.S. ꯄꯣꯅꯥꯅ ꯑꯃꯗꯤ B.H. ꯔꯥꯃꯥꯁꯨꯕꯅꯤꯌꯟꯅ ꯄ꯭ꯔꯣꯁꯤꯗꯤꯡ ꯆꯠꯊꯈꯤ꯫ ꯃꯗꯨꯒ ꯄꯤꯇꯤꯁꯟ 59ꯒꯤ ꯐꯣꯔꯗ B.V. ꯅꯒꯔ ꯊꯥꯅꯥ ꯈꯛꯇꯃꯛ ꯁꯄꯣꯔꯠ ꯇꯧꯈꯤ꯫ ꯃꯁꯤꯃꯛ ꯂꯩꯕꯥꯛꯀꯤ ꯀꯔꯝꯕ ꯃꯔꯥꯏꯕꯛꯅꯣ ꯍꯥꯏꯕꯗꯨ CPIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤ ꯔꯥꯖꯥꯅ ꯃꯈꯥ ꯇꯥꯅ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯉꯩꯗ AC ꯒꯤ ꯕꯔꯗꯤꯛ ꯂꯧꯊꯣꯔꯛꯄꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤ ꯆꯩꯅꯥ ꯀꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯔꯨꯚꯨꯃꯤꯗ ꯑꯇꯔ ꯒꯨꯂꯥꯞ ꯊꯥꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ MPTF ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯅ ꯄꯨꯜꯂꯒ ꯁꯔꯀꯥꯔ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯀꯜꯆꯔꯅꯤ꯫ ꯃꯁꯤꯕꯨ ꯉꯥꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯥꯁꯟ ꯑꯗꯨ ꯃꯔꯨꯚꯨꯃꯤꯗ ꯑꯇꯔ ꯒꯨꯂꯥꯞ ꯊꯥꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯤꯕ MLA 60ꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐ꯭ꯔꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯃꯨꯡꯉꯧꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯁꯤꯃꯛ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯅꯤ ꯂꯧꯅꯔꯤꯕ ꯑꯁꯤꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯁꯛꯂ ꯍꯥꯏꯕꯁꯤ ꯁꯝꯀꯥ ꯗꯜ ꯑꯃꯗꯤ ꯕꯤꯔꯣꯙꯤ ꯑꯅꯤꯒꯤ ꯑꯄꯨꯟꯕ MLA 60ꯅ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯄꯤꯛꯄ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 22,000 ꯔꯣꯝ ꯆꯥꯎꯕ ꯃꯤꯁꯤꯡꯅ ꯆꯥꯎꯔꯥꯛꯅ ꯂꯥꯈ 35.42 ꯔꯣꯝ ꯂꯩꯕ ꯑꯒ꯭ꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯃ ꯔꯥꯏꯖ꯭ꯌ ꯑꯣꯏꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯄꯦꯅꯥꯃꯨꯛ ꯂꯥꯏꯕ ꯑꯃꯅꯤ ꯍꯥꯏꯅ MPDFꯅ ꯂꯧꯏ꯫ MLA 60ꯅ ꯁꯔꯀꯥꯔꯒꯤ ꯑꯥꯔꯊ ꯈꯪꯕꯤꯌꯨ꯫ MLA 60ꯅ ꯄꯨꯛꯆꯦꯜ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯕꯗ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯤꯌꯨ, ꯑꯁꯣꯏꯕ ꯂꯩꯔꯕꯁꯨ ꯇꯥꯟꯅꯔꯒ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇꯅ ꯀ꯭ꯋꯥꯛꯀ ꯂꯩꯔꯣꯡꯒꯤ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯁꯥꯁꯟ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯔꯝ ꯆꯥꯎꯈꯠꯀꯅꯤ? ꯃꯅꯤꯄꯨꯔꯗ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯈꯔꯗꯪ ꯄꯜꯂꯕꯗ ꯕꯣꯔꯗꯔ ꯗꯤꯁꯄ꯭ꯌꯨꯠ, ꯏꯟꯗꯤꯌꯥ ꯑꯦꯟ ꯃ꯭ꯌꯥꯟꯃꯥꯔ, ꯏꯟ ꯗꯤ ꯁꯦꯛꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ, ꯖꯨꯀꯣ ꯚꯦꯂꯤ, ST ꯑꯄꯁꯄꯥ, ꯊꯕꯛ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯗꯤꯂꯤꯃꯤꯇꯦꯁꯟ, MLRA 1960, ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯏꯁꯨ ꯈꯨꯗꯤꯡꯃꯛ MLA 60ꯅ ꯗꯣꯂꯥ-ꯗꯣꯂꯤꯒꯤ ꯋꯥꯐꯝ ꯊꯤꯅꯗꯅ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯕꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫
Manipur Assembly segment humpugi voter sing matik chaba khwai ki wakal lebising leiri haiduna Manipur gi tarani thu subu state assembly election 2022 gi February thada pangtukiwa en berena lusung lenga ama English ngani ga kungani thogi March ki sesat kunga ma thu minister oina wasak loduna ngasi sahi phagataba tha ani makhai rom dangai miyamna wakal lebising leire haiduna Manipur gi assembly segment humpudagi Praja Singi Mihut Oiribisingna Ngangnariba Nainariba Kaya Sina Lamdam Asida Lairiba Praja Sing Mana Tauning Batauba Nongmai Paibana Nongmai Pangkap Kapa Rep Tauba Moles Tauba Huran Bamadi Corruption Tauribising si MLA Humpuna Puxiel Kwizil Manana Sasan Taubi Wainisu Paushna Makatana Sufongdorakli Makasa Tarakpo na to Papaman Amuko UCM Ipsa Masum Unaksu amadi lop kiana gan ngai na lakpada kabui phuruk ki miyam da ye proposal pirakli Manipur gi puari ga sagona duna lakli ba maroiba numit kabui phuruk ki gan ngai thorom kumesh na lakpada ireisa khwai punama ki mafam All Manipur United Club Organization amuko na ye proposal pirakli amuko gi ye proposal gi sirol poinu Laurok loiduna ningthamatam sanglakpa wak singi taragumdoi nipan matamda taibang sima mapubu kurumjaduna haraute ama phongdok paloinana khungi imung manungi amadi pakhang leisabi singna tawgadaba amadi tawroidaba sigma mutana khangna loinana satna liklam kayaga pangthokpa kumei amani haina su phongdorakli Amaramda Manipur khundaminariba kabui isilinaw singi maihawroldagi laining laisunga loinana pangthokliba Sauraba kumay ma oiriba gan ngai na lakpada United Committee Manipur UCM na harauti ambaga loina na yepe pausal pirakli pausul usulak poina nga si state si oiriba COVID-19 update miyam na thamjagi makasa tarak poina masum usulak poina nga si state asigi COVID-19 update miyam na thamjagi Government of Manipur COVID-19 Kamal Control Room dagi thadorakpa press release number 1014 ngasi tanghum thama English ngani ga kungo humdoi ngasi numida waramgi pung mga pakiba update mem na thamjage ngasi nauna nopi ama state asida COVID-19 na positive oire haina report torakli adugo hairiba si tharaga apun boin state asida ngasi phawda COVID-19 na positive oikraba mi masing si apun boina lam ga lisung kuntraga mapan ga samapan ga kunga mari suri hairi aduga Haukiba pung kunga mari sa COVID-19 na positive oina laikidabigi report amata lakti so haidi adu hauju phogi oina active case oina state asida lairiba COVID-19 na positive oiba masunga si ani sure haina sunga sigi COVID-19 Kamal Control Room machine makata na phongdorakli adu hauju ko ina di miyam pau si sumatanga solution jage masum miyam pun anoba update na minasi